Manipuri film industry gi saknairaba actor, the most handsome and talented actor, miyamgi favorite Silhaiba Ningthaujam. Online Manipuri YouTube channel gi maikaidagi mayam butaram na oksari videos dagi khangbigani madudi Silhaiba na film industry asida karamna khongdarakhiba karamba actor dagi film gi experience lawkhiba kanana mahakbu mating tawkhiba karam kanda best actor takhiba nominee na kana chankhiba mayam asi khangbinabagi damakta video si hawbadagi loi fawwa tang yengbiyo amadi ayhaki channel asida saknairabi Gokul Biju Boni takabukle inaucha Bala Soma Susmita makal kaya gi video si susene na sida pangbigani suksoi soidana hawbadagi loi fawutang yengbiyu aigi nungsiraba iramdam Assam Manipur Tripura amadi North East lairiba viewers mayamna channel asibu hana subscribe to bikragadi thank you so much amadi anoba viewers oiragadi please channel asibu subscribe to biyu video si mayam gi damak semjabani maram aduna mayamna support to biyu loinana Facebook WhatsApp group Instagram dasu friends mayamna angamba makai share to biyu loinana all bell button su nambiyu maramdi ayhakna anoba video upload toba khudingi adumgi mobile phone da pangbigani Silhaiba gi laifam asi kha senjamba mayai laikai degini machin manaw mari gi manungda mahakna atonbani nupa ani nupi ani mayam bahal asi Maniwood film gi director amani mamingna Ojit Babu Ningthaujam school asi Wangoi Anganghal Higher Secondary School da high school tamki mayang Imphal City School da secondary tawki Thambal Marik College da graduate loiki mapabungi mingna Ningthaujam Manihar Singh kawi mamagi mingna Ningthaujam Ongbi Rani Devi kawi Silhaiba piklingai degi yamna ikai ganba angang ama oirami isai gi competition tawba matamda Silhaiba gi maming lauthokpa aduda kimandana Silhaiba gi lotki ikai ganba angang amana ngasi camera gi mamangda acting tawraga best actor fawba phangliba asi thagatningai ni more and more practice become perfect haibasi asumbani miyoiba haibasi pokpa matamda hairaga pokpa natte tamlaga haiba ngaktani Silhaibaga mayamba haibadi Ojit Babuna mathangda Teachers Day numita Silhaiba nang stage karaga isai saktaba yaroi haina by force tawki adudagi isai sakhi chahi kharigi matung film punsi chuppa nangsi aigini lead by Boni Abenaw amadi Kaiku film aduda camera mamangda face tawhanki film aduda mayambana assistance oina lerami film gi line asi laktringaida Silhaiba shooting adugi manungda camera thangba arum pochai kaya ama puthok pusing tawhanki awaba thabuk kaya ama mayambana tawhanki maramdi film ama namba matamda kayam wai haibadu experience lainabani nauna film konglakpa matam aduda camera namliba assistant nasu mateng kaya marum tawki laikai da film series show kapa matamda Silhaiba masamak chatlaga babok mayamgi kari reaction lai haibage experience adu lauki Silhaiba Ningthaujam na kumkhiba panba yaba film khara madudi ahanbada Waksing gi ulen ani subada lanang loikinu ahum subada Laiza mari subada Tomthin manga subada nang ai taruk subada Koraunganba taret subada Thamoida Nipan subada ai actor natte interview amada Silhaibana asumna haiki Manipur ki actor amadi actress loina pamjai masa gi tongan ba acting amumom leije adubu khwaidagi tamjaningai oiba actor hairagadi Gokul ni haina asumna phongdokhi maramdi on the spot any dialogue or acting tawge haibata tawba ngamba actor asi Gokul ni haina asumna phongdokhi Silhaiba karigumba actor oiramdragadi business toramgani haina phongdokhi garments ki business asi mahakna yamna pamjaba business amani 2018 gi Triple S Manifa gi awards ta nominee chankhiba male actor ahumgi maming adudi Gokul Boni amadi Silhaibani seniors actor sing asisu nominee chanbani na award asi phangani haibagi thajakhi dabani adubu announce tawba matamda Silhaibagi ming adu lauthoki maduda mahak yamna harauki harau mandana mamittagi mapi takiba khangaude film adugi mamingna aruba ichen tungdasu ahen ba film kayama puthok tana irumdamgi film asi mapalamdasu mayamna sak khangnaba ahen ba kayama puthokpu oisanu haina wish tawjari
सिनेमा हॉलबु योखटपा अमदि डिजिटल लाइक नेटफ्लिक्स Amazon Prime दा monthly subscription तौरिबा असुमना मनीवुड असिसु तौरबदि सुंगसोय सोयदना माय पाकपा हाइबदु ओइगनी इरमदम असिगे पुक्सेल चावरबा प्रजा मयामनसु मतेंग असि पुन्ना तौमिन्नदुना माय पाकपा हाइबदु सुंगसोय सोयदना ओइमिन्नसि ngasi malem pumbada Manipuri haina khangnaribasi Manipur film industry gi yamna chawraba khudol amani silhaiba ningthaujamna ngasi Manipuri film industry da mai paklibasi senior actor Babu Amadi Oja Mayambu befar tawbiba ikai khumnaba utpibagani ani subada masagi thabukta pukning sangba actor ama oina sauthoksadaba fans mayambu Yanaba chatpa asina chingbani aihaki nuksiraba viewers mayamgi comments aihak paje amade khangje adom ibirakpa biography sing mathang manau naina semjarake matam khitang changani maramdi video ama semba matamda ya matam yamna changi yamna wai maram aduna video si like to biramu angamba makhai friends sing da WhatsApp Facebook ta share to biu all bell button sunambiu maramdi anau video khuding asi isagi device ta ahanba phangbigani mayam haksang phana leibiyo nungaina leibiyo video si hawbadagi loiba hotang hingbibagi damakta mayambu ngamkhai leitana thagachari. Thank you so much.